Coalition Against Drugs and Alcohol Cada Sinduna Khongman Zone 4 Amasung 5K Community Hallda nongmagi oiba Drug Abuse Awareness Camp ama Pangthokhre. Cada thongju apunba Women Multipurpose Cooperative Society amadi Local Club ka khutsamnaraga sinba thoramaduda Cada gi Vice President N Doren General Secretary Gitchandra Mangang Ima Panthoibi VLF ki member El Sorojini amadi Miyam gi chawka thorang nupi loop ki President Leibak Leimana maruoiba mitunglen singoina saryaki. Thawramadu pangthokpagi matangda Kadagi General Secretary Gitchandra Mangang hai mayai kaba chinjangna sohalaklaba naha kayagi punsi kannaba Kadana ngasi fawba miyamga loinana honaduna lakli leibaki luraba tanfam asida leikai da mayai kaba chinjak sizinabagi chang nongmagi hangalakli masina khunai asida soba chaitheng ama piri chaitheng asi khara makhai kokhanba ngamnaba amade ngak thoknabagi pandamda Kadana tongan ba mafam kayada chatuna miyamga loinana wakhal taminabagi khongthang paikhatuna lakli irang asina maram moiraga khongthang asi matam khara lebrurabasu makha thana awareness program kaya chathaba hore haina sumahana makha thana phongdokhi Leibaki Lansin Marga Haliba awareness Matam Kara Adumkoi Fibam Sina Lepurba Matunda Huzixemu Kitang Sapaba Fibam Lak the awareness Makatana which Chatabani Duga Huzixu Makatana Akoigi Leibaki issue Sisu Atumutamda Peace Porognabasu Mike Kadagis Honabale Aduga Somda drug ki posisu amkana lanse lane drugs in aba nisasina posi hengalak panina masi kalauda bayada di akhoi leiba furup ki akhoi mioising mayam sisu drug mayai kabani sadai kalaudragadi akhoi manipur gi apunbagi saktam kaijadragasu apunbagi manungda leigadoriba mayamdu loina hamchat hamboina drug na maramorgi sigita di khunai si mangadoni aduna khunai si miro sing se kanbasi maru oyena khanjar kan akhoi program si makhata na akhoi kadana su sata gi ni na